ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯌꯥꯝ ꯉꯁꯤꯁꯦ ꯗꯗꯥꯏ ꯃꯃꯥꯟꯕ ꯍꯣꯏꯁꯨ ꯆꯥꯛ ꯀꯧꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯕꯨꯡꯉꯣꯅꯅꯦ ꯅꯨꯡꯊꯤꯟ ꯇꯨꯝ ꯍꯧꯒꯠꯂꯛꯑꯒ ꯍꯣꯔꯔ ꯃꯨꯚꯤ ꯌꯦꯡꯅꯤꯅ ꯑꯩꯈꯣꯏ ꯃꯅꯨꯡꯗ ꯁꯤꯃꯥ ꯀꯥꯞꯄꯦꯕꯀꯣ ꯑꯗꯨꯒꯤ ꯁꯤꯠ ꯐꯨꯜ ꯑꯣꯏꯔꯝꯃꯕ ꯄꯨꯡ 5ꯗꯒꯤ ꯂꯥꯛꯑꯦ ꯑꯩꯅ ꯐꯨꯜ ꯑꯣꯏꯅꯦ ꯈꯪꯗ꯭ꯔꯥ ꯑꯗꯣ ꯕꯨꯡꯉꯣ ꯍꯣꯏꯁꯦ ꯇꯨꯝꯃꯨꯔꯦꯕ ꯉꯔꯥꯡꯗꯒꯤꯕꯨꯗꯤ ꯁꯤꯃꯥ ꯌꯦꯡꯁꯦ ꯍꯥꯏꯅꯕꯅꯦꯕ ꯗꯗꯥꯅ ꯉꯁꯤ ꯑꯗꯨꯝ ꯈꯨꯗꯛꯇ ꯆꯥꯛ ꯃꯃꯥꯟꯕꯒꯩ ꯆꯥꯛ ꯀꯧꯒꯦꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗꯒꯤ ꯃꯣꯏꯁꯨ ꯇꯨꯝꯃ ꯂꯩꯕꯗꯨꯗ ꯑꯩꯈꯣꯏꯁꯨ ꯍꯧꯗꯣꯛꯇ꯭ꯔꯦꯕ ꯑꯗꯣ ꯄꯨꯡꯃꯨꯛ ꯍꯦꯜꯂꯕꯅꯦꯕ ꯁꯤꯃꯥ ꯍꯧꯕ ꯑꯗꯣ ꯊꯣꯏꯟꯀꯤ ꯎꯠꯀꯦꯅ ꯂꯥꯛꯄ ꯑꯗꯣ ꯄꯨꯡ 6ꯇꯤ ꯁꯤꯃꯥ ꯀꯥꯞꯄ ꯍꯧꯕꯅꯦ ꯑꯗꯣ ꯄꯨꯡ 5ꯗꯩ ꯃꯤ ꯂꯥꯛꯄ ꯍꯧꯅꯔꯦ ꯑꯩꯌꯦ ꯑꯗꯣ ꯑꯉꯥꯡꯈꯩꯗꯤ ꯁꯤꯠ ꯐꯨꯜ ꯑꯣꯏꯔꯦꯅ ꯎꯠꯄ ꯂꯥꯛꯏꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯌꯨꯝ ꯍꯜꯂꯅꯤ ꯆꯥꯛ ꯊꯣꯡꯕ ꯑꯃꯨꯛ ꯍꯧꯔꯨꯔꯅꯤ ꯑꯉꯥꯡꯒꯤ ꯅꯤꯡꯉꯥꯏꯗ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯂꯣꯏ ꯂꯣꯏꯁꯜꯂ ꯂꯥꯛꯏꯅꯦ ꯌꯦꯡꯉꯣ ꯃꯌꯥꯝ ꯌꯨꯝ ꯌꯧꯔꯒ ꯉꯁꯤꯗꯤ ꯗꯗꯥꯏ ꯃꯃꯥꯟꯕ ꯆꯥꯛ ꯀꯧꯕꯒꯤ ꯊꯣꯡ ꯊꯥꯛꯄꯗꯣ ꯑꯃꯨꯛ ꯎꯠꯂꯛꯀꯦꯀꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯌꯦꯟ ꯄꯥꯛꯅꯝꯁꯨ ꯇꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯁꯤꯗ ꯉꯥꯔꯤ ꯂꯧꯔꯦ ꯑꯗꯨꯒ ꯎ ꯃꯣꯔꯣꯛ ꯈꯔ ꯑꯃ ꯂꯩꯔꯦ ꯑꯗꯨꯗꯒꯤ ꯃꯌꯥꯝ ꯆꯤꯛꯀꯟꯁꯨ ꯈꯔ ꯍꯥꯞꯆꯤꯜꯂ ꯃꯍꯥꯎ ꯌꯦꯡꯒꯦ ꯇꯧꯕꯅꯦꯕꯀꯣ ꯆꯤꯛꯀꯟꯁꯦ ꯑꯩꯅ ꯀꯨꯞꯅ ꯈꯔ ꯁꯣꯏꯗꯣꯛꯑꯦ ꯑꯗꯨꯒ ꯃꯌꯥꯝ ꯂꯐꯨꯗ꯭ꯔꯣꯅꯦ ꯅꯄꯥꯛꯄꯤꯁꯦ ꯃꯌꯥꯝ ꯑꯩ ꯍꯤꯡꯒꯣꯜꯗꯩꯅꯦ ꯑꯗꯣ ꯃꯌꯥꯝ ꯁꯤ ꯍꯥꯟꯅ ꯃꯦꯠꯈꯥꯏꯔꯒꯦ ꯃꯌꯥꯝ ꯎ ꯃꯣꯔꯣꯛ ꯃꯅꯝꯁꯦ ꯅꯨꯡꯁꯤꯌꯦ ꯑꯩꯅ ꯃꯣꯔꯣꯛꯁꯦ ꯃꯄꯨꯝ ꯑꯃ ꯍꯥꯞꯀꯦ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯗꯥꯅ ꯌꯥꯗ꯭ꯔꯦꯕ ꯃꯣꯔꯣꯛ ꯁꯥꯒꯅꯤ ꯃꯥꯁꯨ ꯆꯥꯅꯤꯡꯉꯦ ꯍꯥꯏꯌꯦ ꯑꯗꯨꯗꯒꯤ ꯑꯩ ꯏꯆꯥ ꯑꯅꯤꯁꯦ ꯀꯩꯅꯣ ꯌꯥꯝ ꯄꯥꯝꯃꯦꯕ ꯄꯥꯛꯅꯝꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕ ꯑꯗꯨꯗꯨꯅꯅꯦ ꯃꯕꯥꯅꯤ ꯍꯣꯔꯦꯟ ꯆꯥꯕꯗꯣ ꯀꯩꯅꯣ ꯇꯧꯔꯣꯏꯗꯕ ꯃꯣꯔꯣꯛ ꯁꯥꯕꯗꯣ ꯌꯥꯝ ꯆꯥꯉꯝꯗꯦꯕ ꯆꯥꯉꯝꯗꯕ ꯍꯥꯏꯁꯦ ꯃꯌꯥꯝ ꯍꯥꯎꯕꯅꯤꯅꯅꯦ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔ ꯆꯥꯗꯦ ꯍꯣꯠꯅꯩꯌꯦꯕ ꯑꯗꯨꯗꯨꯒꯅꯦ ꯑꯩꯅꯅꯦ ꯃꯣꯔꯣꯛ ꯁꯥꯕꯗꯣ ꯑꯕꯨꯡꯉꯣꯁꯨ ꯑꯣꯄꯔꯦꯁꯟ ꯇꯧ ꯂꯣꯏꯗ ꯉꯥꯏꯔꯤꯕꯅꯤꯅ ꯃꯥꯁꯨ ꯃꯣꯔꯣꯛ ꯌꯥꯝ ꯄꯤꯖꯕ ꯌꯥꯗꯦꯕꯀꯣ ꯑꯗꯨꯗꯨꯅ ꯁꯨꯃꯥꯏꯅ ꯊꯝꯃꯦ ꯅꯄꯥꯛꯄꯤꯁꯦ ꯍꯥꯞꯆꯤꯜꯂꯒꯦ ꯁꯤꯗ ꯅꯄꯥꯛꯄꯤꯒ ꯉꯥꯔꯤꯒꯁꯦ ꯐꯖꯅ ꯏꯊꯠꯂꯦ ꯁꯤꯗ ꯆꯤꯛꯀꯟꯁꯦ ꯍꯥꯞꯆꯤꯜꯂꯒꯦ ꯃꯔꯨ ꯌꯨꯈ꯭ꯔꯦꯗꯣ ꯃꯔꯨꯁꯦ ꯉꯥꯔꯤ ꯃꯔꯨꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏꯗꯤ ꯍꯥꯟꯅ ꯆꯨꯝꯊꯣꯛꯑ ꯆꯥꯔꯝꯃꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛꯀ ꯈꯔ ꯑꯃꯨꯛꯀ ꯊꯣꯛꯈ꯭ꯔꯦ ꯑꯃꯨꯛꯀ ꯆꯨꯝꯊꯣꯛꯇ ꯌꯥꯔꯣꯏ ꯗꯗꯥꯅ ꯉꯔꯥꯡ ꯅꯍꯥꯟ ꯉꯥꯔꯤꯁꯦ ꯆꯨꯝꯊꯣꯛ ꯊꯥꯛꯎ ꯏꯔꯣꯟꯕꯗ ꯀꯩꯅꯣ ꯃꯔꯨ ꯊꯦꯡꯅꯕꯁꯦ ꯌꯥꯝ ꯍꯩꯅꯗꯦꯅ ꯍꯥꯏꯔꯝꯃꯦꯕꯀꯣ ꯑꯗꯨꯗꯒꯤ ꯃꯊꯪꯗꯩꯗꯤ ꯑꯃꯨꯛꯀ ꯆꯨꯝꯊꯣꯛ ꯊꯥꯛꯑꯒꯦ ꯑꯗꯨꯏꯁꯨ ꯃꯌꯥꯝ ꯄꯥꯛꯅꯝꯗꯗꯤ ꯆꯨꯝꯊꯣꯛ ꯊꯥꯛꯄꯁꯦ ꯍꯥꯎꯇꯦꯕꯀꯣ ꯃꯌꯥꯝ ꯌꯦꯡꯉꯨꯇꯨ ꯆꯤꯛꯀꯟꯅꯦ ꯅꯄꯥꯛꯄꯤꯅꯦ ꯁꯨꯃꯥꯏꯅ ꯉꯥꯜꯂꯁꯨ ꯃꯌꯥꯝ ꯍꯥꯎꯔꯅꯤ ꯑꯣꯏꯇꯥꯔꯁꯨ ꯄꯥꯛꯅꯝꯁꯦ ꯀꯩꯅꯣ ꯇꯧꯅꯤꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯈꯪꯗꯦ ꯑꯩ ꯂꯐꯨꯗꯔꯣꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕꯀꯣ ꯑꯗꯨꯗꯨꯅ ꯁꯤ ꯈꯔ ꯍꯥꯞꯄꯒ ꯅꯩꯔꯒꯦ ꯃꯌꯥꯝ ꯁꯤꯁꯦ ꯐꯖꯅ ꯅꯣꯏꯕ ꯂꯣꯏꯔꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯉꯁꯤ ꯂꯥꯏꯐꯀꯤ ꯑꯍꯥꯟꯕꯅꯦ ꯑꯩꯅ ꯀꯩꯅꯣ ꯌꯦꯟ ꯍꯥꯞꯄꯒ ꯄꯥꯛꯅꯝ ꯇꯧꯔꯤꯁꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯁꯦ ꯆꯅꯝ ꯑꯗꯨꯒ ꯁꯤꯡ ꯑꯁꯨꯕꯅꯦꯕꯀꯣ ꯑꯁꯤ ꯈꯤꯇꯪ ꯍꯥꯞꯆꯟꯒꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯍꯥꯎꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯃꯌꯥꯝ ꯌꯦꯟ ꯈꯔ ꯍꯥꯞꯆꯟꯕꯅꯤꯅ ꯑꯩꯅ ꯍꯣꯔꯦꯟ ꯅꯝꯊꯤꯒꯗ꯭ꯔꯥ ꯍꯥꯏꯅꯅꯦ ꯑꯗꯨꯗꯨꯒꯤ ꯃꯌꯥꯝ ꯁꯤꯗ ꯕꯦꯁꯣꯟꯁꯨ ꯈꯔ ꯍꯥꯞꯆꯜꯂꯒꯦ ꯈꯔ ꯅꯞꯁꯟꯅꯅꯤꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯅꯍꯥꯟꯈꯩꯗꯤ ꯕꯦꯁꯣꯟꯁꯦ ꯃꯌꯥꯝ ꯌꯥꯝꯅ ꯍꯥꯞꯄꯅꯦꯕꯀꯣ ꯑꯗꯣ ꯉꯁꯤꯗꯤ ꯅꯞꯁꯟꯅꯅꯤꯡꯉꯥꯏ ꯈꯛꯇꯪ ꯑꯣꯏꯅ ꯍꯥꯞꯄꯒꯦ ꯃꯌꯥꯝ ꯁꯤꯗ ꯑꯩ ꯄꯥꯛꯅꯝꯁꯦ ꯇꯣꯠꯄ ꯂꯣꯏꯔꯦꯕꯀꯣ ꯑꯗꯨꯗꯨꯒ ꯃꯌꯥꯝ ꯁꯤꯗ ꯑꯩꯅ ꯑꯦꯂꯨꯃꯤꯅꯤꯌꯝ ꯐꯣꯏꯜꯁꯦ ꯁꯨꯃꯥꯏꯅ ꯊꯥꯎ ꯇꯩꯁꯜꯂꯦꯕꯀꯣ ꯃꯌꯥꯝ ꯁꯤꯁꯦ ꯃꯌꯥꯏꯁꯦ ꯍꯣꯈꯤꯕ ꯑꯩꯅ ꯃꯆꯦꯠ ꯁꯦꯠꯇꯠꯂ ꯃꯦꯜꯂꯤꯅꯤ ꯃꯌꯥꯝ ꯑꯩꯁꯦ ꯉꯁꯤꯁꯦ ꯂꯥꯗ ꯇꯧꯔ ꯅꯝꯖꯒꯦ ꯈꯟꯕꯅꯦꯕ ꯁ꯭ꯋꯥꯏꯗ ꯂꯥ ꯌꯣꯟꯕꯗꯣ ꯑꯗꯣ ꯂꯥꯗꯣ ꯑꯩꯅ ꯀꯥꯎꯔꯦꯕꯀꯣ ꯃꯄꯥꯟ ꯆꯠꯄꯗ ꯑꯗꯣ ꯑꯩ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯗꯨꯝ ꯐꯣꯜꯗꯕꯨꯗꯤ ꯅꯝꯃꯦꯕꯀꯣ ꯑꯗꯨꯏꯁꯨ ꯑꯩꯅ ꯉꯁꯤꯁꯦ ꯂꯥꯗꯒ ꯅꯝꯖꯒꯦ ꯈꯟꯖꯔꯝꯕꯅꯦꯕꯀꯣ ꯑꯗꯣ ꯂꯥꯗꯣ ꯂꯩꯕ ꯀꯥꯎꯔꯦ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯦ ꯃꯌꯥꯝ ꯁꯤꯁꯦ ꯌꯣꯝꯁꯤꯜꯂꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯅ ꯀꯨꯀꯔꯁꯦ ꯏꯁꯤꯡ ꯈꯔ ꯍꯥꯞꯄꯒ ꯁꯨꯃꯥꯏꯅ ꯇꯦꯡꯀꯣꯠ ꯃꯆꯥ ꯑꯃ ꯊꯝꯃꯦꯕꯀꯣ ꯑꯁꯤꯁꯤꯗ ꯑꯩꯒꯤ ꯄꯥꯛꯅꯝꯁꯦ ꯍꯥꯞꯆꯜꯂꯒꯦ ꯃꯌꯥꯝ ꯑꯦꯂꯨꯃꯤꯅꯤꯌꯝ ꯐꯣꯏꯜꯁꯦ ꯉꯁꯤꯗꯤ ꯈꯔ ꯄꯤꯛꯊꯣꯛꯈ꯭ꯔꯦꯕꯀꯣ ꯅꯍꯥꯟꯈꯩꯗꯤ ꯆꯥꯎꯅ ꯍꯥꯞꯄꯗꯣ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯍꯦꯜꯗꯤ ꯄꯤꯖꯥ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯁꯦ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯅꯤ ꯑꯗꯨꯗꯨꯒ 5 ꯇꯔꯨꯛꯔꯛ 10ꯔꯛ ꯀꯥꯝꯍꯜꯂꯒ ꯂꯣꯏꯔꯅꯤ ꯍꯥꯏ ꯐ꯭ꯂꯦꯝꯗ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦ ꯑꯩꯒꯤ ꯄꯥꯛꯅꯝꯗꯣ ꯃꯌꯥꯝ ꯑꯩꯅꯅꯦ ꯀꯥꯝꯕ ꯂꯣꯏꯔꯒ ꯑꯃꯨꯛ ꯇꯥꯎꯊꯣꯛꯏꯅꯦꯕꯀꯣ ꯁꯤꯁꯦ ꯍꯥꯏꯗꯤ ꯇꯋꯥꯗ ꯍꯥꯏꯐꯦꯠ ꯌꯥꯏꯍꯟꯕꯗꯣ ꯃꯌꯥꯝ ꯁꯤꯗꯤ ꯐꯨꯠꯄꯅꯤꯅꯅꯦ ꯍꯥꯏꯗꯤ ꯀꯥꯗꯕꯗꯣ ꯍꯥꯎꯇꯦꯕ ꯑꯗꯨ ꯑꯩꯅꯅꯦ ꯈꯔ ꯁꯨꯃꯥꯏꯅ ꯈꯔ ꯀꯥꯔꯤ ꯇꯧꯍꯟꯕ ꯃꯌꯥꯝ ꯁꯤꯗꯅ ꯃꯈꯣꯡ 3 ꯄꯥꯟꯕ ꯑꯃ ꯉꯧꯔꯦꯕꯀꯣ
ꯑꯗꯣ ꯃꯌꯥꯝꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯍꯤ ꯍꯥꯞꯄꯒ ꯉꯧꯔꯔꯣꯏꯕꯀꯣ ꯍꯥꯏꯗꯤ ꯃꯍꯤ ꯍꯥꯞꯄ ꯊꯣꯡꯉꯔꯣꯏꯕꯀꯣ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯀꯪꯅ ꯉꯧꯔꯒ ꯆꯥꯔꯅꯤ ꯏꯔꯣꯟꯕꯅꯦ ꯄꯥꯛꯅꯝꯅꯦ ꯇꯧꯔꯒ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯐꯖꯅ ꯂꯣꯏꯔꯦ ꯃꯌꯥꯝ ꯍꯥꯎꯅ ꯂꯣꯏꯔꯅꯤ ꯉꯁꯤꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯉꯧꯕꯁꯤꯗꯤ ꯃꯩ ꯇꯥꯔꯦ ꯄꯣꯁ ꯇꯥꯝ ꯂꯣꯏꯔꯦ ꯃꯌꯥꯝ ꯁꯤꯅ ꯏꯔꯣꯟꯕꯒꯤꯅꯦ ꯁꯣꯏꯕꯨꯝꯅꯦ ꯑꯂꯨꯅꯦ ꯕꯤꯟꯁꯅꯦ ꯃꯪꯒꯟꯅꯦ ꯁꯤ ꯏꯔꯣꯟꯗꯣꯏꯅꯦ The next day. ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯁꯤꯃꯥ ꯌꯦꯡ ꯂꯥꯛꯑꯝꯕꯅꯦꯕꯀꯣ ꯃꯅꯨꯡꯗ ꯌꯦꯡꯕ ꯂꯥꯛꯆꯕꯅꯦꯕ ꯑꯗꯨꯗꯣ ꯃꯌꯥꯝ ꯄꯨꯡ 3ꯗꯩ ꯑꯃꯒ 6ꯇꯩ ꯑꯃ ꯀꯥꯞꯄꯦꯕꯀꯣ ꯃꯌꯥꯝ ꯉꯁꯤ ꯁꯟꯗꯦꯁꯤꯗꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯁꯤꯅ ꯄꯨꯡ 3ꯗ ꯆꯠꯄꯗꯣ ꯄꯨꯡ 3ꯗꯁꯨ ꯇꯥꯗ꯭ꯔꯤꯕ 2:30ꯃꯨꯛ ꯆꯠꯄꯅꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯁꯨ ꯐꯨꯜ ꯑꯣꯏ ꯂꯩꯔꯝꯃꯦꯕꯀꯣ ꯑꯗꯨꯒꯤ ꯗꯗꯥꯅ ꯃꯄꯥꯟꯗ ꯌꯦꯡꯉꯁꯦꯅ ꯃꯄꯥꯟꯗ ꯂꯥꯛꯑꯦꯕꯀꯣ ꯇꯤꯀꯦꯠ ꯀꯛꯏ ꯑꯗꯨꯒ ꯃꯌꯥꯝ ꯌꯥꯝ ꯆꯣꯞꯄꯕ ꯑꯩꯈꯣꯏꯅꯅꯦ ꯃꯊꯛꯇ ꯑꯗꯨꯝ ꯕꯣꯛꯁ ꯑꯣꯐꯤꯁꯇꯨꯁꯨ ꯃꯊꯛꯇ ꯂꯩꯔꯝꯒꯗ꯭ꯔꯥꯅ ꯃꯊꯛ ꯀꯥꯎꯔꯦꯕꯀꯣ ꯑꯗꯨꯗꯨꯒꯅꯦ ꯕꯦꯛꯇ ꯑꯩꯗꯤ ꯃꯅꯨꯡꯗ ꯌꯦꯡꯗꯣꯏꯅꯦꯅ ꯆꯤꯞꯁꯨ ꯉꯔꯥꯡ ꯃꯣꯏꯅ ꯆꯥꯕꯩ ꯂꯦꯝꯕ ꯍꯥꯞꯄꯛꯄꯀꯣ ꯑꯗꯨꯁꯨ ꯄꯦꯀꯦꯠꯀ ꯄꯨꯔꯥ ꯀꯥꯏꯔꯕꯅꯦꯕꯀꯣ ꯃꯌꯥꯝ ꯃꯅꯤꯡꯗ ꯃꯤ ꯃꯌꯥꯝ ꯂꯩ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯨꯒꯅꯦ ꯑꯩꯅꯅꯦ ꯑꯀꯥꯏꯕꯗꯣ ꯃꯣꯏꯅ ꯑꯆꯥꯄꯣꯠ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯌꯦ ꯑꯩꯅ ꯌꯦꯡꯍꯜꯂꯦꯕꯀꯣ ꯑꯗꯨꯒꯅꯦ ꯑꯆꯥꯄꯣꯠꯇꯣ ꯌꯥꯎ ꯂꯩꯔꯝꯕ ꯃꯌꯥꯝ ꯑꯩꯗꯤ ꯃꯅꯨꯡꯒꯤ ꯚꯥꯞꯇꯨꯗ ꯑꯩꯗꯤ ꯋꯥꯈꯟꯗꯣ ꯑꯣꯏꯔꯨꯗ꯭ꯔꯦꯕꯀꯣ ꯃꯣꯏꯗꯤ ꯍꯦꯛ ꯐꯝꯕꯒ ꯆꯥꯒꯦ ꯍꯥꯟꯅ ꯍꯦꯛꯇ ꯍꯧꯋꯦꯕ ꯑꯗꯨꯒꯤ ꯑꯩꯅꯅꯦ ꯃꯣꯏ ꯆꯥꯅꯤꯡꯉꯥꯏꯅ ꯍꯥꯞꯄꯤꯔꯛꯄ ꯑꯗꯨꯒ ꯑꯩꯗꯤ ꯚꯥꯞꯁꯨ ꯑꯣꯏꯍꯧꯗꯕꯩ ꯂꯧꯊꯣꯛꯍꯧꯗ꯭ꯔꯕꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯆꯣꯞꯄꯦ ꯇꯤꯀꯦꯠ ꯀꯛꯏ ꯑꯗꯨꯗ ꯑꯗꯨꯗꯨꯒ ꯌꯦꯡꯉꯅꯤ ꯃꯌꯥꯝ ꯑꯕꯦꯝꯃꯁꯦ ꯌꯨꯝꯒꯤ ꯗ꯭ꯔꯦꯁꯇꯅꯦ ꯂꯥꯛꯏꯁꯦ ꯌꯦꯡꯉꯣ ꯑꯕꯨꯡꯉꯣꯕꯨꯗꯤ ꯈꯔ ꯂꯣꯏꯁꯤꯜꯂ ꯂꯥꯛꯑꯦꯕꯀꯣ ꯑꯕꯦꯝꯃꯗꯤ ꯄꯨꯔꯥ ꯌꯨꯝꯒꯤ ꯗ꯭ꯔꯦꯁꯇꯅꯦꯕ ꯄꯨꯕꯤꯔꯛꯏꯁꯦ ꯃꯌꯥꯝ ꯃꯄꯥꯟꯗꯁꯨ ꯁꯤꯠ ꯐꯪꯉꯛꯇ꯭ꯔꯦꯕꯀꯣ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯃꯅꯨꯡꯗ ꯑꯃꯨꯛ ꯌꯦꯡ ꯂꯥꯛꯏꯅꯦ ꯑꯗꯣ ꯃꯌꯥꯝ ꯃꯅꯨꯡꯁꯤꯁꯨ ꯁꯨꯃꯥꯏꯅ ꯊꯣꯡꯗ ꯃꯤ ꯄꯩꯒꯩ ꯂꯩꯔꯝꯃꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯎꯆꯤꯟ ꯅꯥꯆꯤꯟꯅꯕꯨꯗꯤ ꯐꯪꯉꯦ ꯑꯩꯈꯣꯏ ꯆꯪꯕ मैं आत्माओं से सिर्फ बात नहीं करता